Lakle lakle Inspector Tayai 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 ꯑꯍꯥꯟꯕꯃꯛꯇꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝ ꯁꯩꯒꯨꯔꯖꯝꯅ ꯇꯔꯥꯃꯔꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ 1953 ꯁꯨꯕ ꯇꯥꯡꯀꯛ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯃꯣꯅꯣꯗ꯭ꯔꯃꯥ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯨꯠꯆꯔꯤ ꯉꯁꯤꯁꯨ ꯏꯅꯧ ꯅꯧꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯁꯦ ꯑꯩꯅ ꯍꯥꯠꯄꯅꯤ ꯀꯔꯝꯅ ꯑꯩꯁꯦ ꯑꯩꯅ ꯍꯥꯠꯀꯗꯧꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯇꯥꯕꯤꯔꯒ ꯑꯗꯣꯝꯅ ꯁꯣꯏꯗꯅ ꯈꯪꯕꯤꯒꯅꯤ ꯑꯅꯧꯕ ꯇꯥꯡꯀꯛꯅꯤ ꯑꯩꯁꯦ ꯑꯩꯅ ꯍꯥꯠꯄꯅꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯁꯤ ꯁꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ ꯀꯩꯗꯧꯔꯤ ꯁꯟꯇꯣꯁ ꯁꯔ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯑꯦ ꯁꯔ ꯀꯔꯤꯒꯤꯅꯣ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯂꯥꯛꯑꯦ ꯅꯪ ꯄꯥꯈꯠꯂꯤꯗꯤ ꯁꯔ ꯀꯩꯁꯨ ꯇꯧꯗꯦ ꯁꯔ ꯁꯤꯗ ꯂꯩꯖꯔꯦ ꯁꯔ ꯀꯩꯗꯧꯔꯕ ꯁꯔ ꯁꯤꯗꯩꯗ ꯐꯪꯂꯤꯕꯁꯤ ꯔꯤꯄꯣꯔꯠꯁꯤꯗ ꯁꯔ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯀꯔꯤ ꯍꯥꯏꯕ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯁꯔ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯁꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯆꯍꯤꯁꯤ ꯁꯔ ꯁꯣꯝꯗ ꯁꯤꯔꯤꯕꯁꯤꯗꯤ ꯇꯣꯝꯊꯤꯟꯗꯤ ꯄꯥꯈꯪ ꯃꯥꯒꯤ ꯆꯍꯤ 19ꯗꯒꯤꯅ 30 ꯁꯔ ꯑꯗꯨꯒ ꯁꯤꯗ ꯁꯤꯔꯤꯁꯤꯗꯤ ꯁꯔ ꯃꯁꯥꯒꯤ ꯆꯍꯤ 70ꯗꯒꯤꯅ 75 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯏꯔꯤ ꯁꯔ ꯋꯥꯠ ꯅꯣꯟꯁꯦꯟꯁ ꯀꯔꯤ ꯅꯤꯡꯊꯤꯖꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯗ꯭ꯔꯖꯥꯠꯂꯣ ꯁꯔ ꯑꯩꯁꯨ ꯑꯉꯛꯄ ꯐꯥꯎꯏ ꯁꯔ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯍꯥꯏꯔꯛꯄꯁꯤꯒ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯀꯔꯤ ꯆꯍꯤ 75 ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯀꯔꯤ ꯍꯥꯏꯕ ꯆꯈꯥꯎꯗ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯜꯀꯣꯍꯣꯜꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯎꯏ ꯑꯗꯨꯒ ꯆꯈꯥꯎꯗ ꯆꯥꯕ ꯇꯨꯝꯗꯕ ꯄꯣꯠ ꯌꯥꯎꯗꯦ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯄꯪ ꯑꯣꯏꯕ ꯄꯣꯠ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯃꯥꯅꯤ ꯁꯔ ꯀꯔꯤ ꯍꯥꯏꯕ ꯃꯈꯣꯏꯅꯗꯤ ꯁꯥ ꯆꯥꯈꯤ ꯌꯦꯟ ꯆꯥꯈꯤ ꯆꯥꯛ ꯆꯥꯈꯤ ꯑꯗꯨꯔꯕꯗꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯀꯅꯥ ꯑꯁ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯁꯔ ꯑꯗꯨꯗꯤ ꯆꯍꯤ 75ꯒꯤ ꯃꯤꯗꯤ ꯁꯔ ꯀꯔꯤꯅꯣ ꯁꯤꯔ ꯃꯇꯨꯡꯗ ꯃꯤꯁꯤꯕꯨ ꯆꯍꯤ 75 ꯑꯣꯟꯕ ꯌꯥꯕ ꯖꯥꯠꯂꯣ ꯁꯔ ꯒꯃꯩ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯏ ꯍꯥꯏꯕꯁꯤꯅ ꯇꯥꯛꯄꯗꯤ ꯅꯍꯥ ꯑꯃꯅ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯕꯗꯤ ꯌꯥꯏ ꯃꯥꯅ ꯅꯤꯡꯕ ꯊꯨꯡꯗꯕꯗꯒꯤ ꯌꯨ ꯌꯥꯝ ꯊꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯡꯈꯠꯄ ꯃꯤ ꯑꯃꯅ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯑꯣꯏꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯡꯈꯠꯄ ꯃꯤꯔꯥ ꯃꯍꯥꯛ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯃꯤꯔꯥ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯔꯒꯅ ꯀꯔꯤ ꯃꯍꯥꯛꯅ ꯁꯤꯖꯔꯤꯕꯗꯨꯅ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯕꯗꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯇꯠꯇꯅ ꯄꯜꯂꯤꯕ ꯋꯥꯐꯝꯗ ꯊꯥꯎ ꯖꯔꯀꯤꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯁꯥꯗ ꯍꯩꯖꯤꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯄꯜꯂꯤ ꯃꯍꯥꯛ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯎ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ꯭ꯔꯥ ꯑꯗꯨꯛ ꯌꯥꯝꯕ ꯊꯥꯎ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯄꯨꯔꯛꯂꯤꯕ ꯑꯍꯤꯡꯗ ꯍꯧꯒꯠꯇꯨꯅ ꯀꯔꯝꯕ ꯒꯥꯔꯤꯗꯒꯤ ꯈꯥꯏꯗꯣꯛꯈꯤꯕꯁꯤꯗ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯌꯦꯡꯕ ꯇꯥꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯐꯔꯅꯤꯆꯔ ꯃꯇꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯏꯁꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯗꯤ ꯎꯕ ꯐꯪꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯂꯣꯏꯈꯤꯒꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯍꯥꯏꯕꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕꯔꯅꯦ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯕ ꯏꯆꯥ ꯅꯨꯄꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯔꯝꯗꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯏꯁꯥꯗꯨ ꯁꯣꯛꯄꯅ ꯂꯣꯏꯔꯦ ꯆꯥꯛ ꯏꯁꯤꯡꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯦ ꯁꯦ ꯆꯥꯁꯤꯃꯇꯪ ꯊꯛꯄꯤꯌꯨ ꯃꯃꯥ ꯊꯃꯣꯗ ꯁꯤꯗ ꯊꯝꯖꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯇꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯩ ꯍꯥꯏꯕꯁꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯑꯩꯅꯗꯤ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯅꯦ ꯃꯃꯥ ꯃꯣꯏ ꯄꯥꯕꯨꯡ
ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯊꯥꯖꯔꯦ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯃꯝꯂꯤ ꯃꯃꯥ ꯃꯥꯅ ꯁꯤꯔꯤꯕꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯛꯇꯛꯇꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯔꯤ ꯃꯔꯝꯅꯣ ꯈꯪꯗꯦ ꯀꯥꯁꯤꯗ ꯃꯤ ꯈꯔ ꯂꯥꯛꯑꯒ ꯁꯨꯔꯨ ꯁꯨꯔꯨ ꯑꯩꯈꯣꯏ ꯍꯦꯛ ꯃꯔꯦꯞꯇꯨꯅ ꯂꯩꯔꯕꯁꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯃꯄꯥꯟꯗ ꯂꯩꯕꯤꯌꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯈꯪꯗ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯊꯥꯖꯈꯤꯗ꯭ꯔꯦꯗꯀꯣ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯒꯥꯔꯤ ꯑꯃ ꯊꯧꯖꯜꯂꯦ ꯀꯔꯤꯅꯣ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯅꯤꯗꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯃꯣꯏ ꯄꯥꯕꯨꯡ ꯀꯦꯁ ꯑꯁꯤꯕꯨ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯆꯥꯁꯤꯕꯨ ꯃꯊꯟꯇ ꯁꯤ ꯍꯥꯏꯕꯁꯤꯕꯨ ꯌꯥꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ 이봉어 까클로 빠니 빠봉 와펌 마마타 빠봉 와로 비버디야디 아이코이 암나 또니 예쩌리 이봉어 까리슈 까이벨레티 하이비요 소무이 자누파 돔틴시부 마시 히닥 유 얌나 마랑 까이나 이봉어 마탐기 ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯡꯁꯤꯠ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯍꯤꯗꯥꯛ ꯊꯛꯄ ꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯛꯂꯤꯕꯁꯤꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯟꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯗꯨꯝꯅꯒꯥꯏꯗꯤ ꯄꯥꯏꯕ ꯃꯗꯨ ꯅꯠꯇꯗꯅ ꯌꯨꯗ ꯍꯦꯛꯇ ꯂꯨꯞꯇꯨꯅ ꯅꯣꯡꯉꯥꯟꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯌꯨ ꯊꯛꯄ ꯃꯗꯨꯃꯛꯇꯤ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯂꯤꯚꯔ ꯅꯥꯕ ꯑꯗꯨꯒ ꯃꯃꯥꯏ ꯄꯣꯝꯈꯠꯄ ꯃꯈꯣꯡ ꯃꯈꯨꯠ ꯄꯣꯝꯈꯠꯄ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯕꯨꯡ ꯑꯗꯨꯒꯨꯝꯕꯒꯥꯏꯗꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯀꯨꯆꯨ ꯇꯉꯧꯔꯗꯅ ꯃꯥꯏꯊꯣꯡ ꯑꯗꯣ ꯌꯦꯡꯕꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯍꯥꯛ ꯇꯉꯥꯏ ꯐꯗꯅ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕꯗꯒꯤ ꯅꯤꯁꯥ ꯄꯨꯁꯥ ꯈꯔ ꯌꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄꯥꯔꯇꯤ ꯃꯦꯅꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯏꯕꯨꯡ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯏꯕꯨꯡ ꯄꯥꯕꯨꯡ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏꯗ ꯂꯥꯛꯂꯦ ꯀꯔꯤ ꯇꯧꯔꯕ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇ ꯃꯍꯥꯛ ꯃꯩ ꯊꯥꯖꯔꯤꯕꯗꯨ ꯃꯁꯥ ꯃꯊꯟꯇꯅꯤ ꯍꯥꯏꯕ ꯃꯁꯥ ꯃꯊꯟꯇ ꯃꯩ ꯊꯥꯖꯩ ꯍꯥꯏꯕꯗꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯗꯗꯤ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯩ ꯊꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯆꯈꯥꯎꯗ ꯃꯍꯥꯛ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯑꯔꯨꯝꯕ ꯄꯣꯠ ꯍꯥꯏꯕꯗꯤ ꯇꯨꯝꯗꯕ ꯄꯣꯠꯁꯤ ꯇꯥꯔꯝꯗꯦ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯆꯥꯛ ꯆꯥꯅꯩ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯍꯥꯏꯕꯅꯤꯅ 마부 그리기는 사카우도 다데 하리버시부 마시 포스트모템 리포트 기마퉁이네 아두부 포스트모템 리포트 라람바수예 아두부 바부 아시구마 케스 아시드디 포스트모템 리포트 란간 마이버시 박도 혹대 그리노두가 이봉오나 차바 사카우도 그림도 다데 해봐 바부 ख्वाइदगी ngakpadi siriba miyo ase liver cirrhosis tawba mi amani haibase kari haiba ai sano pabu liver cirrhosis mama na sano pabu jaundice na ba nati thonga atai kari tawba nang mukhang magini kadai degi na domoi pabu na sano pagi kuchu kumena dum sengna le adugumba kari mata leiti pabu ख्वाइदगी ngaklibadi adongi sano pagi chahi magi chahi di kungani pa मधुसु हनक चंगक पखतन बाबू ख्वाइदगी ngakpa wafam amana siriba miyoi si sahi humpu dagina sahi humpu manga phawgi manung daliba mi amani hai kari haiba sahi humpu manga ibungo nakhoi gi do pumsoi soi madu kadai wai di yengba nati madu bu kanana tharak pari pono babu siriba miyoi do dongi chanupa sahi kungani pa madu dinat सिरिबसी पोस्टमोर्टेम की रिपोर्ट की मतुंगिना चही हुंपुदगी हुंपु मंगा अदुगो मसामक लिवर सिरोसिस तौबमी अमनि हाइबो वफम पलिबनिना सिरिबसी अदोंगी चानुपा नत्रे करी हाइबा चानुपा नत्रे हाइबा अदुदि आइगी चानुपा माने अदोंगी चानुपा हुजी हिंगदुना सोइदना लेरमय नत्रगना आइखोगी पोस्टमोर्टेम की रिपोर्ट असी अरानबा मसिदि ओइथोक्तबने बाबू अदोंगी चानुपा चही कुनगनिपा सिरिबा मियोसिने सही हुंपुदगी हुंपुमा पाबंग अदुगा माहाकी ममानबसिंगना करिगिदमक्ता मिनमगदोर थौदोगसिदा दोंगी चानुपा यावना फरे पाब वाफम सिबतंग पाबंग देखोय तमंगे हाइदुना तौजबाय अदुगा पाबंग आइखोय
ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯤꯖꯣꯏ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯔꯥꯖꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏꯕꯨ ꯂꯧꯈꯠꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯗ ꯍꯥꯏꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯍꯤꯡꯗꯨꯅ ꯂꯩꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯄꯥꯕꯨꯡ ꯑꯃ ꯑꯣꯏꯔꯦ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯍꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯤ ꯀꯦꯁ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯗ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯋꯥꯐꯝ ꯑꯁꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯈꯪꯂꯣꯏꯗꯣꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯊꯥꯖꯕꯤꯌꯨ ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯖꯔꯣꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯥ ꯁꯣꯏꯗꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯤꯡꯂꯝꯈꯤꯒꯅꯤꯀꯣ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯍꯤꯡꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯆꯍꯤ 65ꯅꯤ ꯍꯥꯏꯔꯕꯗꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯀꯅꯥ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯀꯅꯥ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯤꯖꯤꯟꯈꯤꯒꯅꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯋꯥꯐꯝ ꯑꯁꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯑꯗꯣꯝꯒꯤ ꯏꯆꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤꯕꯗꯨ ꯈꯖꯤꯛꯇꯪ ꯊꯃꯣꯏꯗ ꯐꯥꯊꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯤꯕꯅꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯈꯤ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯈꯤ ꯐꯅꯤ ꯏꯕꯨꯡꯉꯣ ꯒꯥꯎꯃꯩ ꯆꯠꯅꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯔ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯆꯍꯤ 65 ꯑꯣꯟꯈꯤꯕꯁꯤꯕꯨ ꯒꯥꯎꯃꯩ ꯊꯧꯔꯣ ꯐꯅꯤ ꯁꯔ ꯈꯪꯗ꯭ꯔꯦꯅꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯆꯠꯂꯣ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯄꯤꯛꯑꯞ ꯇꯧꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯔ ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯆꯍꯤꯗ ꯑꯣꯏꯕ ꯀꯦꯁ ꯑꯁꯤꯗꯒ ꯃꯆꯥꯅꯨꯄꯥꯗꯨ ꯍꯤꯡꯗꯅ ꯂꯩꯔꯝꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯀꯌꯥꯗ ꯍꯔꯥꯎꯖꯒꯅꯤ ꯇꯧꯖꯔꯣ ꯒꯥꯎꯃꯩ ꯐꯅꯤ ꯁꯔ ꯑꯉꯛꯄꯅꯤꯗ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤꯁꯦ ꯄꯥꯕꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯁꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ ꯏꯆꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯕ ꯑꯃꯗꯤ ꯂꯩ ꯀꯔꯤꯅꯣ ꯏꯆꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯄꯥꯕꯨꯡꯒꯤ ꯐꯣꯇꯣ ꯑꯁꯤ ꯄꯤꯔꯒ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯅꯝꯕꯔ ꯃꯁꯤ ꯄꯤꯔꯒ ꯄꯥꯕꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯔꯣꯏ ꯏꯆꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯄꯥꯕꯨꯡꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯕꯤꯌꯨ ꯍꯥꯏꯗꯅ ꯐꯔꯅꯤ ꯅꯍꯥꯟ ꯃꯈꯩ ꯌꯨꯝꯗ ꯂꯥꯛꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯄꯥꯕꯨꯡ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯑꯪꯀꯜ ꯕꯤꯀꯦꯟꯗꯣ ꯀꯩꯗꯧꯔꯕ ꯑꯪꯀꯜ ꯕꯤꯀꯦꯟꯗꯣ ꯑꯩꯅ ꯉꯁꯥꯏ ꯀꯣꯜ ꯇꯧꯕꯅꯦ ꯃꯐꯝ ꯑꯗꯨꯗ ꯄꯥꯕꯨꯡ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯦ ꯍꯥꯏꯔꯤ ꯀꯥꯟꯅꯔꯔꯣꯏ ꯍꯪꯂꯨꯔꯅꯨ ꯑꯩꯈꯣꯏ ꯊꯦꯡꯃꯟꯈ꯭ꯔꯦ ꯅꯍꯥꯟꯗꯒꯤ ꯄꯨꯂꯤꯁꯇ ꯄꯤꯔꯕꯗꯤꯅꯦ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯃꯔꯤ ꯃꯈꯣꯡ ꯈꯪꯅꯅꯕ ꯊꯤꯖꯟꯕ ꯍꯧꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯁꯦ ꯊꯦꯡꯁꯨ ꯊꯦꯡꯃꯜꯂꯦ ꯑꯗꯣ ꯆꯠꯁꯤꯔꯥ ꯐꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯆꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯔꯣꯃꯂꯥ ꯑꯃꯗꯤ ꯔꯤꯇꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯃꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯁꯟꯗ ꯐꯣꯇꯣ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯃꯐꯝ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯂꯩꯔꯝꯈꯤꯗꯦ ꯑꯗꯨꯕꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯥꯖꯦꯟꯗ ꯄꯨꯝꯅꯃꯛ ꯁꯤꯟꯅꯔꯝꯃꯤ ꯑꯃꯗꯤ ꯔꯥꯖꯦꯟꯅ ꯊꯥꯖꯕ ꯄꯤꯈꯤ ꯃꯗꯨꯗꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯄꯥꯎ ꯑꯁꯤ ꯇꯝꯗꯨꯅ ꯀꯦꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤꯖꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯕꯤꯖय ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯔꯥꯖꯨ ꯃꯌꯨꯝꯗꯒꯤ ꯂꯧꯈꯠꯂꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯣꯏ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯊꯧꯖꯜꯂꯨ ꯒꯝ ꯐꯛꯅꯤ ꯁꯔ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯗ ꯂꯥꯛꯑꯣ ꯀꯨꯝꯃꯣ ꯁꯛ ꯐꯖꯕꯖꯥ ꯂꯥꯛꯑꯣ ꯀꯨꯝꯃꯣ ꯁꯔ ꯃꯁꯛꯇꯤ ꯂꯣꯏꯅ ꯐꯖꯕꯅꯤ ꯌꯦꯡꯉꯨꯅꯤ ꯃꯁꯛꯁꯤꯡꯁꯤ ꯌꯦꯡꯕꯗ ꯏꯪꯂꯤꯁꯃꯦꯟꯕꯨ ꯃꯥꯜꯂꯤꯅꯦ ꯀꯔꯤꯅꯣ ꯑꯁ ꯁꯤ ꯍꯦꯔꯣ ꯀꯨꯝꯕ ꯌꯥꯒꯗꯕ ꯉꯥꯛꯇꯅꯤ ꯅꯣꯏꯅ ꯀꯔꯤꯅꯣ ꯓꯨꯠ ꯃꯣꯠ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯗꯅ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯗꯨꯕꯣ ꯑꯁꯦꯡꯕꯁꯨ ꯑꯃꯠꯇ ꯍꯥꯏꯗꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤꯅ ꯅꯠꯇꯦ ꯀꯔꯤꯅꯣ ꯃꯤ ꯅꯈꯣꯏꯒꯤꯁꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯐꯣꯡꯉꯗꯤ ꯐꯅ ꯑꯗꯨꯝ ꯐꯖꯒꯅꯤꯅꯦ ꯐꯅ ꯑꯗꯨꯝ ꯍꯩꯔꯤꯅꯦ ꯋꯥꯔꯤ ꯏꯒꯦ ꯏꯌꯨꯅꯦ
Khadrak madrak tauraga tauri dubo gari no noine khali dubo. Sir, ekoi na hajari jasingmani. Sir, sir gi postmortem gi report sir. Soidena soibo iramgani. Ai. Postmortem gi report soibo iramgani ga. Noine khali si ekoi kari mata khangoroi sini. Ha. Ai wahai. Nakhoi na mafam adu da nakhoi gi na manaba tomtin si hari bo wafam si ekoi thajarage. Nakhoi gi sak sana badu da thauja king ma leiri si kai gi. Thauja king ma leiri si gari gi no. Sir, adu di mana hana magi gari da madu sem sadu no puram base. Magi gari da sem sadu no puram dei. Pare ne. Ekoi na han de gi kesi horok ma tan. Mafam adu da glass manga le. Glass manga si manga suba mi du kanano haibada no khoi hoji bhawa hayu yate kari gi postmortem to buma tam da siri ba mi oi du sahi kun gani pan adubu hairak ibasi sahi humpu da gi humpu manga aduga na khoi na haibada ne na khoi mafam adu du yen thong da na chai haidai sir asing mani sir mafam adu da ekhoi yen ga nganu ga na khoi me yam no loina charaga nati Tom Tin Charo do Bimaram Shikagino. Sir, Ma Yamna Chada Boyrangani, sir. Hey Yamna Chada Boyrangani. Magi Mabuk Manunda, Tumungam the particles. Hey Postmortem report and a sea power the queen. I queen him upon the tarlips around Mamati Obanati. Nakoi, a sing by hiding Mokane. Gamay, sir. Manunga Pusano. Aduga. Makoi. Marin chumnanaba. Fagdi sir. Lakyo sin housing. Koire. Gangmai garino, what in Jacola dum laven? What in secra sum talk sage? Lengsin bio long sin. Lengsin bio. What on no Isaac Redigo? Say it away, I get the Mutala Piri. Lakyo some the sir. Assuming sir Queen Hazer which is sir. Hey, that's in the tig no ne. Carino. That's in the tig harrigan go. Sure. Shumano pay to go. Shumano pay to Galeo. That's in the TT and another. Lakyo. Some among the Sankyo. As Carinone, Raju Nang the Carinone. Matomita Taradana. Sir, I couldn't do Yoga. Hoine, Yoga thing Altani. I could get Siggy Sell Manung the Lavene. Me sings a hand but the Digrino, Mana talk but don't come Navane. Manung was the Sang Kragan the Kria Inigo. I don't sing a sing what's learning on Kivangatan. Masigi Manung Sigine. Ya no papa di Maduni. Say, Tong Shang Big. Sankyo go, Manunda. I knocked later Galaxy go. Same Saduna Garino hung about to give Pakong Kumna of Sam Sabidin Leo. Saturday, I have one lows at a go. Tabaco. Say, Tong Sabolons and the Giga. Nothing I be go. I showed the relax again. Criso Abiruno. Sir. Pedro Raja. Sir. Nupi any colami, sir. Carigino. Sir. Nupi any cooks in life, sir. Makuya Popomapa. Mamina Kamba. Pedro. Sir. Kamba Hariba Musi, sir. Yum the Halak Tabakuiri, Harry, sir. Curry. Yum the Halak Tabakuiri. Money, sir. Poto dish the laser. Aduga Idreso see the laser, sir. Sir. Aduga Magi mobile number. Switch off like rubber, sir. Adu the number is surveillance. Sir. Surveillance of the sir who's Tamjari. Aduga call details record, sir. Sweden Alan. Chahidiga. Sir, Chahisi Humpuani toy room, Haisha. Humpuani toy. Curry. Michael. Idres took a dider. Sir, see the laser, sir. Curry. Oh my God. Idrishi. Grino, sir. Great organ, sir. Jahi Humpu and it was Shuraba. Come back over Mio in Mamang. Adushu. Handak the Kui in a Sigiva. Tomtin. Hivedi. Bikramgi farmhouse. Madugi Lekai to Mokta the Leva. Idrishi Chapmanari. Kuno Lekai. Oh my God. Shiriba Mioisi. Anyway, Rajan, sir, Imung Manungi phone number. Sir, see the laser, sir. Adudi, call Tauduno Juzi, Santos, sir. Amutangi. Funny, sir. Maha, you Takpataki Liber Shiro Sister Duno Labor Mira Hydra.
funny sir. Krino ne sir. Siri ba mi do sir sahi humpu mga hai ba natro sir ngasai gido. Aduga sir. Som na kanda sahi humpu ni to ema suba mamangi hari duga sir. Lekai so ama to oirga di sir. Gamai. Wafam asi mayak seng ba sum helakador. Nangi manung da leri ba mi sing adu khamba khangbra. Aduga khamba numit aduda makhoi gi party du yaw khibra. Adu ergana tom thinna kadai de chakhraba. Anyway, mafam adu da leri ba tabak shuri ba biken. Mahaki number da su call torga hangch. Panisha. Kari gangchelo. Panisha. Krino ne jeki matam sibo. Khangdre da mi sing si hamna singna ba janit. Crime ki serial se tara ga yenga ga karino police na khangoi do ba mi na khangoi do ba mawang se da karino mi se mathang adum hanarak ba janit. Adu bu ibungo ibe masa na koi na khanga da ba di police na songkhang khangaro haina na koi na phana haina dum honara jugo. Last de dum police ki khuta dum tagani ekri so kana roi ni. Angak pani go. Siri bana ha adu sahi humpu manga da mo on kraba. Adu already som na kanda mo sahi humpu ga ni thoi humpu manga gi mi mamangi duga kari da mo mari leina ri jano ne tawri sibo. Khangre da kari hai ga da bano khangre da as kok na kok sa ba sir ai manung da leiba sing du wahang pang we ya jar da sir. Gamai. Soi da wahang pang si. Adu bu Santos na call tori ba si masi pau du ngai ki si. As khangre da sir mi puning mana khang mo ngam dre. Wahang pang tawra ga gari no as mi ga smaina phu do ba ga si am no koi re da sir. Gamai amuk tu ngai ko. Funny sir. Sir Santos kari sir akoina sida pinky gi phone number surveillance ta thamadu sir. Kai doro ba. Sir masak khang da ba number ma ga ma ka yamna kan wari sanari. Kari hai ba. Masak khang da ba number ma ga wari sanari. Mioi adudi kana sir. Mioi asigi address di nupi amagi maming dale. Adu sir ngai hakki mamang da su wari sanaki sir. Adu sir khwai ding mi badi. Hari ba number si sir Bijoy amadi Bikram aduga raju hari ba mokoi hunga su matam kharagi mamangda wari sana kiba number masi mokoi hungi call details record yob number oh adudi miyoy adu masak khangdaba chahi humpu manga oikiba miyoy du soidan oigani khal haujikti wahang pahangbada karimata kaiba leit gamai sir mokoi wahang pang pinky ga wari sanari ba mi adu Kanano haina khangna bono phagni sir aduga Santos sir nakhoi tim khara chal aduga nache tharopu ko pinky mafam asida puruk na bono aduga miyo adu kanano haidune khoi amuk chakhat na batoksh pani sir kaugon nache tharopu ko pani sir gamai sir sir manung do wahang pang ba yara ga sir hang miyo adu kanano haidune aduga chahi humpu manga do kanano haiduna chakhat pa phagni sir unthon no ngai jare da sir cha ba thak da tunga da ba male sir sir ai he ta haujar ge sir gamai mafam chana funny sir no ngai jare da sai da oi ba sidagi na no ngai ba su gari le khangni da na karino nahan makai adum pau phaunari do adum lore nati amuk mafam mas mu ko khalai sina karino ba mafam asda kawdradi ai kari do haino numit kya ni mafam sida lot legi dorigi nati nangso aina gawati da sase na har adubu nangso dum ha nabung namu yade harira noi ina mana yade har kai haino ba adugi nati ina mana su yada ba kashulait ekoi tamona su yada ba kashulait natraga di kari lo nati flight amu cancel tore kari no ba tori sibo flight cancel tawdradi police namu aingoda laga ekoi tamaso gi mamang dani chapkhalaga wang pang dori but chapkhalaga wang pang dor basu kari kai belegi nati nangna ni haidana mokoni singna grabra adugi wa ai khangthi adubu kari gi damota thorom yawba laktri bana aina adukuna wari sanaraga kari gi yumda wana hangba laktri bana sin makhoi di loina chapkhale ekoi no wari sanaki basu loina khangbo mal makoi na ne yamna khangba taragasu nanga igo ji wari sanari ba number si moina khangado nati number se inau no ba number aman aduga phone sisu inau no ba phone aman adu hera basu makoina aiga wari sanai ha basi mato karamna khangli ban adugi di
ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤ ꯑꯗꯨꯗꯤ ꯅꯪꯒ ꯋꯥꯔꯤ ꯏꯅꯧ ꯅꯧꯅ ꯁꯥꯟꯅꯔꯤꯕꯗꯨꯁꯨ ꯃꯗꯣ ꯁꯥꯟꯅꯔꯕꯁꯨ ꯑꯦꯗ꯭ꯔꯦꯁ ꯈꯪꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯍꯦꯛꯇ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯜꯂꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯃꯈꯣꯏ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯅꯪꯅꯅꯦ ꯀꯤꯕꯗꯨ ꯌꯥꯝꯅ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯩꯗꯤ ꯀꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯝꯕꯅꯤꯅ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯏꯆꯤꯡꯗ ꯆꯤꯡꯅꯩ ꯅꯔꯤꯟ ꯑꯗꯨ ꯌꯥꯝ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯅꯪ ꯑꯩꯒꯤ ꯂꯝꯕꯤꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯀꯥꯟꯅꯗꯦ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯆꯠꯈꯤꯅꯅꯕ ꯇꯧꯁꯤ ꯁꯤꯅꯅꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕꯅꯤ ꯋꯥꯁꯤ ꯀꯔꯤꯅꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯄꯨꯂꯤꯁ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯑꯩ ꯑꯗꯨ ꯆꯦꯡꯒꯅꯣ ꯀꯩꯝꯇ ꯀꯅꯥ ꯆꯦꯡꯒꯅꯣ ꯍꯥꯏꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯅꯈꯣꯏꯅꯤꯅꯦ ꯑꯩꯈꯣꯏꯅ ꯊꯤꯔꯛꯂꯤꯕꯁꯦ ꯂꯥꯛꯑꯣ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯣꯅꯦ ꯁꯣꯝꯗ ꯆꯦꯊꯔꯣ ꯌꯥꯅꯤ ꯑꯩ ꯇꯧꯒꯦ ꯌꯨꯝꯗ ꯆꯠꯆꯔꯨꯔꯕꯅꯦ ꯌꯨꯝꯗ ꯂꯩꯍꯧꯗꯕ ꯑꯗꯨꯗꯒꯤ ꯂꯣꯀꯦꯁꯟ ꯌꯦꯡꯉꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ 이와 와드나 마파 마시다 뿐나 팜 하우지티 스테이션다 링레시 sir 그리 해게도 뭐 강대 뭐이 싸만은 좀 숭공 곰데다 sir 그리노 아 시리브노 파두고 그리가 머리 레나데 도 타우데 ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝ ꯍꯥꯏꯗꯅ ꯂꯩꯌꯦ sir ꯒꯥꯃꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯂꯣꯏꯅ ꯈꯪꯒꯅꯤ ꯀꯔꯤꯅꯣ sir ꯑꯆꯨꯝꯕ ꯂꯣꯏꯅ ꯈꯪꯒꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯣꯏꯅ ꯂꯩꯔꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯒꯅꯤ ꯀꯔꯤꯅꯣꯅꯦ sir ꯂꯝꯕꯤꯗ ꯑꯃꯨꯛ ꯂꯩꯔꯤꯅ ꯌꯦꯡꯗ ꯌꯧꯁꯜꯂꯅꯤ ꯇꯨ ꯂꯥꯛꯂꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ sir ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯥꯏꯔꯤꯁꯤꯕꯨ ꯌꯦꯡꯗ ꯌꯦꯡꯉꯨꯅꯦ ꯒꯥꯃꯩ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ 그리노네 꼬미로 로 그리노 sir 제타로나 누피 에마소 오 아시디 그리노 핑키 하이버도 sir 그리노 누파 아마 라이시나 sir 아시니 자히 훔포 멍하 수도 그리노네 자히 훔포 멍하 세우고 미부 sir 수마이나 더버니 sir 가마이 옌버도 막갈로 마포마시 요르간다 보노마 칸가니 라와 랭실로 마포마시 랭신비로 라와 ꯁꯣꯝꯗ ꯄꯨꯂꯞ ꯂꯣꯛꯀꯞ ꯃꯅꯨꯡꯗ ꯀꯔꯤꯅꯣ sir ꯂꯣꯛꯀꯞ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯒ ꯃꯥꯅꯦ ꯄꯨꯟꯅ ꯋꯥꯍꯪ ꯄꯥꯎꯍꯪꯒꯗꯕꯅꯤ ꯑꯁ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ sir ꯀꯥꯡꯒꯨ ꯑꯃꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯨꯔꯝꯕꯒꯤ ꯀꯔꯤꯅꯣ ꯑꯁ ꯉꯥꯛꯁꯪ ꯉꯥꯡꯗꯅ ꯂꯩꯍꯧꯔꯤꯕꯅꯤꯅꯦ sir ꯃꯗꯨꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯁꯦ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯉꯨꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯀꯔꯤꯅꯣ ꯅꯪꯗꯤ 이ꯅꯧ ꯅꯧꯕꯅꯤ나 그리노 sir 마기 세히 웅부몽아 수버시디 sir 가마이 마시니 톰틴 하리부도 그리노 sir 시키바 미도 sir 만 시키바 미든 마사나 마사부 핫바 톰틴 라와 통 항제레 아 그리노 이신 아웃싱 호시 가다 아이네 자반 타도 뭐도 못 파트리브로 야레 보너마노 코이기 드라마도 노이네 캉 시 망들 리브시 가나노 캉브로 sir 톰틴 하우직수 캉진 나드리브로 ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯕꯁꯤꯗꯤ ꯇꯣꯝꯊꯤꯟ ꯃꯐꯝ ꯑꯁꯤꯗ ꯆꯩ ꯆꯥꯗ꯭ꯔꯤꯉꯩꯗ ꯅꯁꯥꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯗꯨ ꯅꯁꯥꯅ ꯑꯩꯈꯣꯏꯗ ꯀꯟꯐꯦꯁꯟ ꯌꯥꯝꯅ ꯌꯥꯎꯅ sir ꯑꯗꯨꯒ ꯄꯤꯡꯀꯤ ꯅꯍꯥꯛꯁꯨ ꯑꯁꯦꯡꯕꯁꯤꯡꯗꯣ ꯍꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥ ꯇꯥꯔꯣ ꯐꯅꯤ sir ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯌꯨ ꯇꯥꯔꯣ ꯐꯅꯤ sir ꯅꯁꯥꯅ ꯈꯪꯕꯁꯤꯡꯗꯣ ꯁꯠ ꯍꯥꯏꯒꯗꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯎꯠꯄꯥꯠ ꯇꯧꯗꯨꯅ ꯇꯧꯕꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯃꯐꯝ ꯑꯁꯤꯗꯗꯤ ꯈꯪꯗꯦꯗꯅ ꯉꯥꯏꯈꯣ ꯇꯥꯔꯣ ꯑꯗꯨꯒ ꯇꯣꯝꯊꯤꯟ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡꯗꯨ ꯖꯔ ꯑꯝꯇ ꯍꯥꯏꯁꯤ ꯑꯗꯨꯒꯅꯦ ꯍꯦꯛ ꯅꯆꯤꯟꯗꯨ ꯈꯣꯏꯔꯛꯄ ꯇꯥꯔꯕ ꯅꯪ ꯑꯣꯜꯔꯦꯗꯤ ꯅꯪ ꯁꯤꯈ꯭ꯔꯕ ꯍꯥꯏꯕꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯥꯠꯆꯈ꯭ꯔꯕꯅꯤ ꯅꯍꯥꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯍꯥꯠꯂꯤ ꯍꯥꯏꯗꯅ ꯀꯅꯥꯃꯠꯇꯅ ꯀꯝꯄ꯭ꯂꯦꯟ ꯇꯧ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯠꯈꯤꯕꯗꯨ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ sir ꯑꯩ ꯍꯧꯖꯤꯛꯀꯥꯟꯒꯤ sir
ꯁꯦꯜ ꯊꯥꯗꯔꯒ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤ ꯑꯃꯗ ꯑꯩ ꯊꯕꯛ ꯁꯨꯝ ꯌꯥꯎꯔꯝꯕꯗꯒꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯝꯄꯦꯅꯤ ꯑꯃꯈꯛ ꯑꯩ ꯌꯥꯝ ꯀꯟꯅ ꯃꯥꯏ ꯄꯥꯛꯅ ꯍꯧꯖꯔꯛꯄꯅꯤ ꯁꯔ ꯃꯗꯨꯗꯒꯤ ꯑꯩ ꯑꯣꯟꯂꯥꯏꯟ ꯇ꯭ꯔꯦꯗꯤꯡ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯄꯣꯟꯖꯤ ꯁ꯭ꯀꯤꯝꯗ ꯑꯩ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯩ ꯃꯃꯤꯡ ꯂꯩꯕ ꯀꯝꯄꯦꯅꯤ ꯑꯃꯗꯒꯤ ꯑꯃꯨꯛ ꯄꯨꯔꯒ ꯁꯦꯜ ꯊꯥꯗꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯦꯜ ꯊꯥꯗꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯄꯨꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ ꯃꯗꯨꯗ ꯑꯩꯒꯤ ꯆꯥꯎꯔꯕ ꯁꯦꯟꯐꯝ ꯀꯌꯥꯃꯔꯨꯝ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯩꯅ ꯀꯝꯄꯦꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡꯗꯒꯤ ꯑꯩꯅ ꯄꯨꯔꯨꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯖꯈꯤꯗꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯌꯨꯝ ꯃꯗꯨ ꯄꯨꯝꯅꯃꯛ ꯌꯣꯜꯂꯕꯁꯨ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯩꯅ ꯀꯝꯄꯦꯅꯤꯗ ꯁꯤꯡꯕ ꯃꯇꯝꯗ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃ ꯐꯥꯎꯕ ꯌꯧꯗꯦ ꯁꯔ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯃꯇꯝ ꯀꯌꯥ ꯎꯂꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯑꯩ ꯑꯗꯨꯃꯛ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯂꯩꯈꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥ ꯏꯄꯥ ꯃꯈꯣꯏꯗꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯖꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯏꯃꯥ ꯏꯄꯥ ꯇꯥꯍꯟꯗꯅ ꯑꯃꯨꯛ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯩ ꯃꯐꯝ ꯑꯃ ꯊꯥꯔꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯤꯗꯕ ꯌꯥꯗꯕ ꯌꯨꯝꯗ ꯁꯨꯝ ꯊꯧꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯏꯃꯥꯟꯅꯕ ꯕꯤꯖꯣꯏ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯔꯥꯖꯨ ꯃꯈꯣꯏꯒ ꯇꯥꯟꯅꯗꯨꯅ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯗꯒꯤ ꯁꯖꯦꯁꯟ ꯂꯧꯈꯤ ꯑꯩ ꯇꯁꯦꯡꯅ ꯊꯋꯥꯏ ꯐꯥꯎꯕ ꯑꯩ ꯊꯥꯅꯤꯡꯈꯤ ꯑꯁ ꯌꯥꯔꯦꯁꯦ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯊꯋꯥꯏ ꯊꯥꯕ ꯍꯧꯅꯕ꯭ꯔꯣ ꯁꯦ ꯃꯇꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯆꯅꯤ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯉ ꯂꯣꯏꯔꯦ ꯀꯩꯗꯧꯒꯦ ꯌꯥꯗ꯭ꯔꯒꯅ ꯀꯔꯤꯅꯣ ꯇꯧꯕ ꯇꯥꯕꯅꯤ ꯅꯣꯏꯅꯗꯤ ꯌꯥꯗ꯭ꯔꯒ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯣꯜꯂꯕꯁꯨ ꯑꯩꯅ ꯁꯦꯜꯗꯣ ꯑꯩꯅ ꯑꯃꯠꯇ ꯀꯝꯄꯦꯅꯤꯗ ꯁꯤꯡꯕ ꯉꯝꯃꯣꯏ ꯑꯩ ꯍꯧꯖꯤꯛ ꯁꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯂꯩꯇꯦ ꯑꯁ ꯌꯥꯔꯦꯁꯦ ꯁꯤꯕꯗ ꯉꯥꯡ ꯂꯩ ꯅꯠꯇꯦ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯁꯤꯕ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪ ꯁꯤꯈ꯭ꯔꯒꯗꯤ ꯂꯣꯟꯗꯣ ꯂꯣꯏꯅ ꯀꯣꯛꯀꯗꯣꯔꯤꯔꯕ ꯀꯣꯛꯀꯅꯤ ꯑꯩ ꯁꯤꯈ꯭ꯔꯕꯗꯤ ꯂꯣꯟ ꯑꯗꯨ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ ꯑꯦ ꯅꯪ ꯁꯤꯈ꯭ꯔꯒꯗꯤ ꯂꯣꯟ ꯀꯣꯛꯄ ꯇꯗꯤ ꯅꯪ ꯁꯤꯈ꯭ꯔꯒꯗꯤ ꯄꯤꯡꯀꯤꯗꯤ ꯂꯩꯍꯧꯕ ꯇꯥꯕꯅꯤ ꯑꯩꯅ ꯇꯧꯖꯔꯨꯕꯅꯤꯅ ꯑꯩ ꯈꯛꯇꯪ ꯋꯥꯕ ꯇꯥꯕꯅꯤ ꯉꯥꯏꯈꯣꯗ ꯋꯥꯗꯣ ꯑꯃꯨꯛꯇ ꯈꯟꯅꯈꯤꯁꯤ ꯅꯪ ꯁꯤꯔꯒ ꯂꯣꯟ ꯀꯣꯛꯀꯅꯤ ꯍꯥꯏꯔꯗꯤ ꯉꯥꯏꯈꯣꯅꯦ ꯑꯗꯨꯗꯤ ꯅꯪ ꯁꯤꯖꯟꯅꯕꯗꯤ ꯀꯔꯤ ꯑꯩ ꯁꯤꯖꯟꯅꯕ ꯍꯥꯏꯕꯗꯤ ꯅꯪ ꯁꯤꯔꯦ ꯍꯥꯏꯅ ꯊꯣꯟꯕꯗꯤ ꯍꯤꯡꯗꯤ ꯍꯤꯡꯕ ꯍꯥꯏꯕꯗꯤ ꯒꯧꯍꯥꯇꯤꯒꯨꯝꯕꯗ ꯗꯦꯜꯂꯤꯒꯨꯝꯕꯗ ꯂꯩꯔ ꯂꯣꯏꯔꯦ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯒ ꯅꯠꯇꯦ ꯑꯍꯥꯟꯕꯒꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉ ꯂꯣꯏꯔꯦꯗ ꯅꯪ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯂꯣꯟꯗꯣ ꯂꯣꯏꯅ ꯀꯣꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯈꯔ ꯅꯃꯥꯏ ꯄꯥꯛꯆꯔꯒꯅ ꯀꯅꯥꯝꯇ ꯈꯪꯍꯟꯗꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯅꯤꯁꯤꯁꯨ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯊꯥꯖꯟꯕꯤꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯄꯤꯡꯀꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔ ꯂꯣꯏꯔꯦ ꯀꯝꯄꯦꯅꯤꯅ ꯑꯗꯨꯗꯤ ꯅꯪ ꯊꯤꯔꯔꯣꯏꯗꯅ ꯉꯥꯏꯈꯣꯅꯦ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯤꯁꯤ ꯌꯥꯏꯅꯤ ꯔꯥꯖꯨ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯒꯨꯝꯗꯅ ꯅꯪ ꯁꯤꯈ꯭ꯔꯦꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯃꯥ ꯑꯃ ꯇꯧꯁꯜꯂꯕ ꯍꯥꯏꯕꯗꯤ ꯅꯪ ꯁꯤꯔꯦ ꯌꯥꯔꯣꯏ ꯅꯪ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯑꯃꯨꯛ ꯎꯠꯇ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯀꯅꯥ ꯎꯠꯀꯗꯧꯔꯤꯕ ꯑꯗꯨꯗꯤ ꯃꯤ ꯑꯃꯃꯨꯛ ꯍꯥꯠꯄ ꯇꯥꯕ꯭ꯔꯣ ꯑꯁ ꯌꯥꯔꯣꯏ ꯃꯗꯨ ꯌꯥꯔꯣꯏꯀꯣ ꯃꯗꯨ ꯆꯦꯟꯅꯔꯛꯀꯅꯤ ꯉꯥꯏꯈꯣꯅꯦ ꯃꯤ ꯑꯃ ꯍꯥꯠꯂꯦꯅ ꯈꯜꯂꯁꯨ ꯅꯪꯒ ꯅꯁꯛ ꯃꯥꯟꯅꯗ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏ ꯁꯤꯗꯤ ꯐꯤꯂꯝꯁꯨ ꯅꯠꯇꯦ ꯅꯪꯒ ꯃꯁꯛ ꯃꯥꯟꯅꯕ ꯃꯤꯗꯤ ꯀꯗꯥꯏꯗꯒꯤ ꯊꯤꯔꯣꯏ ꯉꯥꯏꯈꯣ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯠꯂꯕ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯑꯕ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯈꯪꯍꯟꯗ꯭ꯔꯕ ꯔꯥꯖꯨꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯁꯦꯠꯍꯜꯂꯕ ꯃꯥꯒꯤ ꯒꯥꯔꯤ ꯊꯝꯃꯕ ꯑꯗꯨꯒ ꯃꯗꯨ ꯄꯨꯂꯤꯁꯇ ꯎꯠꯂꯕꯗꯤ ꯌꯥꯔꯣꯏꯌꯦ ꯋꯤꯠꯅꯦꯁ ꯇꯉꯥꯏꯐꯗꯕ ꯋꯤꯠꯅꯦꯁꯇꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯋꯤꯠꯅꯦꯁ ꯑꯣꯏꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩꯈꯣꯏꯅ ꯎꯍꯧꯏ ꯍꯥꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯃꯩ ꯊꯥꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯠꯂꯗꯤ ꯇꯣꯝꯊꯤꯟꯅꯤ ꯍꯥꯏꯕ ꯌꯥꯔꯦꯗꯅ ꯀꯔꯤ ꯑꯁ ꯑꯣꯏꯔꯣꯏꯗꯧꯕ ꯋꯥꯅꯤꯗ ꯀꯅꯥꯅꯣ ꯃꯤ ꯃꯩ ꯊꯥꯗꯣꯔꯤꯗꯨꯕꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯐꯥꯔꯒ ꯍꯦꯛꯇ ꯃꯩ ꯊꯥꯕ ꯌꯥꯕ꯭ꯔꯣ ꯃꯗꯣ ꯂꯥꯏꯅꯁꯨ ꯌꯥꯔꯣꯏ ꯃꯤꯅꯁꯨ ꯌꯥꯔꯣꯏꯗꯧꯕ ꯋꯥꯅꯤ ꯑꯁ ꯑꯃꯨꯛꯇꯗꯤ ꯈꯟꯅꯈꯤꯁꯤ ꯀꯩꯗꯧꯒꯦ ꯃꯁꯥꯅꯅꯦ ꯍꯤꯡꯕꯗ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯕ ꯁꯤꯖꯈ꯭ꯔꯁꯨ ꯌꯥꯕ ꯃꯤ ꯑꯃ ꯊꯤꯔꯗꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯊꯤꯗꯣꯏꯗꯨꯕꯣ ꯍꯥꯏꯕꯗꯤ
angauba phaiba haibadi masing thadraba mi kadai digi no da angau phai pharaga mai tharaga nathi karino ba kadai digi huji bu angau phai thiru deno adugi wabade mi ama khaktile mi asi ma ekoina khudum laina chanba yagani plan ama gi kokto phawre chase mafam adu da chalaga soidena koi pangthok pa yabri ngis madu da changba mapot masai punama loina silasi thabak asi pangthok labadi nangi punsibu kanmada soidena yagan kanada bwane aine ai ithanta sijakiba maduni aina pamlebsi aine isa ithanda suicide torga ai isabu isana hatpa maduni aina pamlebsi yare yare wathi warem je nu tawduna aina haribasni plan leirabe law chasilo farm house da chachi law chasilo ashumna aikoi farm house aduda chatkirami mafam aduda aikoina tabike mayumda channa ba haikirami madugi plan adugi matungina aikoi thau amade jana thakna na ba polam kaya marunga loina na farm house aduda laki farm house da leiba nganu yen aikoina sem saki mafam aduda athengba matam ngai duna aikoi plan asi pangthokna na honaki adubu aikoina sem saba horinge matam aduda aikoigi plan adugi matungina aikoina leiriba mafam adugi hek yum thangnabada leiriba ahan oiraba yu thakpadagi mamai phawba pongkhalaba khamba mafam aduda laki mahaki machanupi ahum lei adubu machanupa amata leite mahaki yum nonglei nuksina humdeki dambura makhallaga mahak mafam aduda leiba miyoi amani adubu aikoigi plan adugi matungina mahak inkhol aduda laki kana kana leigine hey ai karino kasi di manam sinu sigrera ai biken ai biken ang buta de rone eh kana kana no isha sing me am le me de tawri si de ai karino ne hey tawri si bo lingsim biro somda ipan somda angkal somda lingsim biro somda ai karino haima Bikram nang su yauri dana ha karino nangi namana ba mayam siga tawri sibo karino angka ekoi mafam sting asidi nganu yen khara sa se dina sum lakchari ni shaw na safari nge de loini sa ga damni ko ekoi su ya ga semata ya ban natre da side ba pora ma bulai bisa nate loini side ne hita sara ko jani ne karino noi ahau ba ga yam pai dong malida nakhoi hujik lady basida di how to di pai dong mande uncle ahau bobudi adam aikoi kharagar pai ba hojaro ne ka karino ne kuire da manam gadi nusi gre ne ikoi ne ga thai si di bungo lupa tara gi ne stin glass am da pek thana hiraga ne thum ghara khut pai ra ga pha heta ko launai ti yor pa jani karino ne no gi bu karino bachu ga du phaja khre da goi bungo manam ga nusi khre da uncle si uncle gi sim da pai bi se unthong nei kai jakre da karino na pa gom no ba na koi shangwa ling ma na bani ne hey yemu ne na pa do no mu da sum pham si da lak pa jana tin na pa hoi di sel pai khre nu ngai khre na hawai di se in khol chi thang na lai ram mi ni nang gai di karino ne hey shai da na pa ga por ga ko chi engine na sa na ram mi da ha khang ni da tai bung mi oi ba se ma pok si tam ngam ma jana te mi oi ba gi pun si da nungai go hare ba di ne mi kup ama da dum nungai jan wa wa hina tam di mi kup ama da dum wa ba jan ni da ai gi ne hai ba da lei jaram ba yengoi loi ne chat khre da isa ni ngon hum lei ba su loi na yum pan khre yum ma khak lei jaram ba du su handa gi minung si lei tra ba nong du na ne le na phodet sa na phudalaga loi na hum dek bidana tu khre da na tu sun kari su wa ba lei in khol si da hori ba mana ma sing khara ga na yu on jon da na ai su pek am mam de nu ti gi dum pai ri uncle si ma da hana pai san bio ha ai bu pai re da na thong nei kai je khre da ko taw ri sei sa uncle kai su kai di da khoi pa bung oi da hai dok tra ga lo re da uncle adu bu di na pa hoi di sa du ni he ai gi maru bai di si ta re ni
ꯍꯧꯖꯤꯛꯇ ꯇꯥꯏꯕꯪꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯁꯤꯗꯅꯤ ꯀꯔꯤꯁꯨ ꯋꯥꯗ꯭ꯔꯦꯗ ꯑꯪꯀꯜ ꯃꯥꯏ ꯃꯤꯠꯁꯨ ꯂꯣꯏꯅ ꯄꯣꯝꯂꯦ ꯍꯤꯗꯥꯛꯇꯤ ꯈꯔ ꯈꯔ ꯊꯛꯇꯕꯅꯗꯤ ꯐꯔꯖꯥꯠꯅꯤ ꯏꯁꯥ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯣꯏꯔꯛꯄꯗ ꯑꯩꯒꯤ ꯀꯅꯥꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯤꯗꯣꯔꯤꯅꯣ ꯏꯆꯥ ꯅꯨꯄꯤꯁꯤꯡꯁꯤ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯌꯨꯝ ꯇꯦꯛꯈ꯭ꯔꯦ ꯁꯦꯝꯗ꯭ꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯁꯤꯔꯁꯨ ꯌꯥꯔꯕꯅꯤꯗ ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ ꯏꯁꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯅꯕ ꯁꯦ ꯄꯦꯛꯁꯤ ꯑꯃꯇꯪ ꯑꯩ ꯑꯃꯇꯪ ꯄꯥꯏꯖꯈꯤꯅꯦꯀꯣ ꯑꯗꯨꯗꯤ ꯑꯪꯀꯜ ꯄꯥꯏꯕꯤꯌꯨ ꯑꯁ ꯑꯣꯟꯊꯣꯛꯅꯗꯤ ꯏꯀꯥꯏꯖꯈ꯭ꯔꯦꯗꯀꯣ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦꯍꯦ ꯏꯆꯥ ꯃꯅꯝꯁꯦ ꯑꯁ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯁꯩꯇ ꯇꯥꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯀꯔꯤꯅꯣ ꯅꯣꯏꯁꯤꯕꯣ ꯑꯁ ꯃꯃꯤꯡꯒꯥꯏꯁꯦ ꯊꯣꯛꯇꯦꯅꯦ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯅꯒ ꯍꯣꯇꯦꯜꯒ ꯂꯨꯄꯥ 10ꯒꯤ ꯇꯧꯕꯁꯤꯗꯤ ꯃꯥꯏ ꯁꯨꯛꯄꯗ ꯌꯦꯡꯉꯨꯅꯦ ꯆꯤꯡꯈꯠꯄꯒꯤ ꯁꯨꯛꯄꯗ ꯁ꯭ꯋꯥꯏ ꯅꯥꯇꯣꯟ ꯁ꯭ꯋꯥꯏꯒꯥꯏꯁꯦ ꯃꯤꯠꯄꯥꯟꯒꯁꯦ ꯌꯥꯎꯅ ꯂꯣꯏꯅ ꯈꯨꯏꯖꯤꯜꯂꯝꯅꯤꯅꯦ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗꯤ ꯏꯆꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯪꯀꯜ ꯑꯃꯨꯛ ꯍꯩꯖꯔꯛꯀꯦ ꯌꯥꯅꯤ ꯑꯪꯀꯜ ꯑꯁ ꯉꯁꯤꯁꯦ ꯐꯥꯒꯤ ꯏꯀꯥꯏꯗꯒꯤ ꯀꯔꯤꯅꯣ ꯏꯆꯥꯁꯤꯡꯁꯦ ꯍꯦꯛ ꯊꯦꯡꯅꯔꯨꯅ ꯑꯩꯁꯦ ꯀꯔꯤꯅꯣ ꯆꯣꯞꯇꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯪꯀꯜ ꯁꯤ ꯌꯥꯔꯕꯅꯤ ꯌꯥꯔꯦ ꯀꯔꯤꯅꯣ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯁ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯗꯤ ꯏꯆꯥꯁꯤꯡꯒꯤ ꯃꯔꯟ ꯆꯥꯏ ꯍꯥꯏꯕꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯪꯀꯜ ꯑꯃꯇꯪꯒ ꯆꯤꯡꯁꯟꯕꯤꯌꯨ ꯑꯪꯀꯜ ꯐꯅꯤ ꯑꯁ ꯏꯃꯥ ꯏꯄꯦꯝꯃ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯍꯥꯎꯕꯁꯤꯕꯨ ꯑꯁ ꯁꯤꯗꯧꯕꯒꯥꯏꯁꯤ ꯇꯜꯂꯤꯍꯦ ꯏꯆꯥ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯅꯈꯣꯏ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯨꯀꯣ ꯑꯗꯨꯒꯅꯦ ꯏꯆꯥ ꯑꯪꯀꯜ ꯍꯥꯏꯕꯤꯌꯨ ꯑꯪꯀꯜ ꯄꯨꯟꯁꯤꯗꯅꯦ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯒꯅꯨꯀꯣ ꯑꯗꯨꯝ ꯃꯥꯡꯕꯅꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯄꯣꯛꯅꯤꯅꯦ ꯌꯦꯡꯉꯣꯏ ꯏꯃꯥ ꯏꯄꯥꯕꯨ ꯂꯨꯅ ꯇꯧꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯉꯥꯏ ꯏꯃꯥ ꯏꯄꯥꯗꯣ ꯂꯨꯅ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯅꯦ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯂꯩꯔꯝꯗꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯊꯧꯒꯜ ꯇꯧꯕ ꯐꯪꯂꯛꯇꯕꯅꯔ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯩꯕꯨꯁꯨ ꯊꯧꯒꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯥ ꯏꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯤꯅꯤꯅꯦ ꯏꯆꯥ ꯌꯦꯡꯉꯣꯏ ꯃꯤꯒꯤ ꯃꯐꯝꯗꯅꯦ ꯂꯥꯟꯗꯕ ꯑꯆꯨꯝꯕꯅꯅꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯄꯅꯤꯀꯣ ꯏꯆꯥ ꯑꯪꯀꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯪꯀꯜ ꯑꯗꯣ ꯑꯪꯀꯜꯁꯨ ꯍꯤꯗꯥꯛ ꯊꯛꯄꯗꯨ ꯈꯔ ꯇꯣꯛꯄꯤꯔꯗꯤ ꯐꯗꯧꯅꯤ ꯑꯩꯒꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨꯗ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯥꯏ ꯃꯤꯠꯁꯦ ꯂꯣꯏꯅ ꯄꯣꯝꯈꯠꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩ ꯈꯪꯉꯤꯕꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯣꯛ ꯈꯨꯕꯗꯅꯦ ꯏꯒꯥꯏꯁꯨ ꯌꯥꯎꯔꯛꯄꯣꯠꯅꯤꯗ ꯁꯤꯔꯁꯨ ꯌꯥꯔꯦꯗ ꯑꯩ ꯃꯁꯤꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤꯗꯃꯛꯇ ꯏꯆꯥ ꯅꯤꯡꯉꯣꯜꯁꯤꯅ ꯍꯥꯏꯐꯦꯠ ꯈꯔ ꯀꯞꯄꯝꯃꯒ ꯂꯣꯏꯔꯦ ꯂꯩꯍꯧꯔꯤꯕ ꯏꯪꯈꯣꯜꯁꯦ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯆꯦꯠ ꯌꯦꯟꯊꯣꯛꯑꯣ ꯍꯥꯏꯗꯨꯅꯅꯦ ꯑꯩꯅ ꯄꯨꯝꯅꯃꯛ ꯆꯦ ꯆꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯕꯅꯤ ꯏꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯪꯀꯜ ꯁꯤꯃꯇꯒ ꯄꯥꯏꯁꯟꯕꯤꯌꯨꯁꯦ ꯑꯪꯀꯜ ꯑꯁ ꯏꯆꯥ ꯅꯈꯣꯏꯅ ꯑꯀꯣꯟꯕꯒꯤ ꯍꯩꯔꯛꯄꯗꯨꯗꯤ ꯇꯔꯪꯕꯨ ꯆꯠꯂꯤꯅꯦ ꯍꯩ ꯀꯔꯤꯅꯣ ꯑꯪꯀꯜ ꯁꯤꯃꯇꯒ ꯄꯥꯏꯁꯟꯕꯤꯌꯨꯁꯦ ꯑꯪꯀꯜ ꯑꯁ ꯉꯁꯤꯁꯦ ꯐꯥꯒꯤ ꯀꯔꯤꯅꯣ 이까이 강력이 깡꼬레도 떠오르네 떠오르시 샤샤 다름이 톡트리고 있는 떠오르시 안간 가시 가이벌리 된가 심도가 발삼면 거 파리 야래 샤샤 공시 당과 톡트린 헤이 떠오르시 보이 샤샤 안간 시대가 학당 판비유세 시대가 학당 판비유세 나 코이는 농시베드긴 가시디 그리노 अंकल सिदा लेसे nganu gi marin si makan sida lere yare aina nari basigane sanga sa sin me yabanati sibadi shoidana sirani khang adune nong ni fawbudadi matam kharadi hingki gena khanmate isa sing aduna lakpa matamda mapam asida mapa aibu uragane kapli bani makoin kari gi dumukta pabung ni yoshi mayam thaksali bano hai aini yu thakpa matamda kanana khami gani Mamasu sigan mi oidna sikre mama adugane ade lai le kono du da harong na dei ro ga lori de sa asi di kok sing okali ni sa kari no ne angkat sidang hakdang sida hek te hipiu ai bo sa shwa sidang hakdang yani angkat sida nungai kre kuire da shuguma hau bagai si thak to bagai nungsikhreda punsi
미오이보기 본시 뭉시 그래도고 둥그레네 헤이 둥그레 감노 봐 아이디어 너 바칼레 그마이노나 떠도시바 마시기 플랜 아시다니네 아스 야레세 시데기디 게임 칼로 시데기 마사지 파이르게 베나 탕토피라시 어두그네 마품 마시데 타우두 뿌라 짤로니라죠 호이 뿌라게 어두그네 아이코이 짭바나게 다바 마품 마시데 까나마타나 타바시 방투에 해베세 아이코이 하이동나 베야 아이코이네 또고더 타박시 강이드나 너네 돌이 타박시고 마시고 야레 마두기 마탐 숙난나트 아이코이 플랜 로이나막 already 아이코이네 신랑들 로이기로 하우직디 타박시 방톡가다바다 가이라바 낭기 분시 마시나타나 아이코이네 까링가이 마탈리 낭 시크레 하라바디 낭기 쉘 punamak ko madugi matungdagidi nangi mapabu aduga pinki aikoina loina singa nakoi mari nunghaina lerabdi haba natro noi sikre haradi lore sidele ore bin koldo de khoni gon thoga aying tuminu sen thajalaga lore geno kari dam to wari no se lo massage payus lo se lumini massage lo sigi maphamsida aduga ne ngahaktang maphamasida pothalasi sidagidi aikoi tabakase pangthokase ai poroktri bro sidallerisi kare haktori makomda masapuna mak thawdo hijal yare ngakose ore masatum nabo mai thagadorini adu matamduda yanise idea nga pakale as yarisi tabak pang thukru galorige nang na dong do wari garigino she mai che make go she yari nangi de tene khone toshi sigma tungde nak ai khoina mafam ma do thingani aduga pinky ga pau phaunaga nangna lege dur mafamdo matam khrati case asulu jo lotun lege damane nangi imung manung ai soidana pau tamakani aduga ai phana basingani hojiki kamai tawdenu toishba game to khalora see already ai punamak kainena ba torse masasi tumnana ba loina chau haibadi yadre makhata badi plan gi matungina lo nang boy khoina mafam ma da thelagelo lo madudagi dina khoina masa mathanta mai thajari haiduna nam thak tawduni imung manung da pawtama madudagi mama pawandaba madugi matungdagi police station da laktuna paw sitama ai khoina investigation hokiba ai khoi bu kok ngahon masa mathanta sijabani haiduna masana masabu mai thajaba aise aina hale haibadani adugo nakhoigi khwaidigi ashoiba sing adudi nakhoina khangde ahanmada pinky ani shubada postmortem ahum shubada mangkiba ahan khamba mathang madudagi ekhoina thamkiba surveillance dagi nakhoi ekhoigi khutta taki haujikdi nakhoi kari sar nakhoigi chanpham kari sulait mi amagi yai phana bohonabada nakhoi pulap awaba tabatai case asida nakhoi punamangna ahal oiraba khambabu hatpagidamak IPC gi section 302 madu khakta natana tongan ba mi hatpa asida lawtunaba yawbagidamak nakhoi punamak cherak phangba tabani Pasa, nakoi mangai re nego. Nakoi na tawjaki ba thaba adugi matungina nakoi na sera adom phangjaba tabani ne. Oh, tom thin nang na kari no nangi ima ipa du nang na mu wahali bani. Masa adu sikrabani haiduna makoi na thamoi mache taba makai makoi na kapchaba du mo makoi gi macha phangjare haiduna harawo mikop da mo macha di kari no masa na masa bu hachaba haibudu tare ne. Ai se aina hatpani haibudu adu tare ne go gamai. Jet na makoi
कासी मनुंग दा पुलप पुनसिन थम तरो सर पिंकी दी तोंगान बका अमदा निंगथीजना थमी फनी सर अंगकपनी नसागे वाब कोकननबा मीबु हातपा अंगकपनी इमुंग असिदमो मचानुपी अहुमना मपागे खुंगुल लेरी मखोइगी थमोइद करी फारुंगदगी अंगकपनी आई खुदोंग चानन होनबदा मीगी मख्यातगी कोत्तुना चानरब मतम हाइबदु नोमो नोमोगी सेंग हेंजिलगली अंगकपनी नसाना तौजबा सोइबदुदी नखोइना खंगदी हौजिक नखोइ करी वागदोरिनो मरुप अहुम यामना ड्रामा हाइग्रेन नखोइदी एवार्ड पीबे याबा ngaktani aduk thina furu phawbudana chindagi kari mata haidukti soire khanglaba lale khanglaba phawbuda adumak chendunu leirin gamai sir sidagi di karino pakhum khomdabagi muk nanai adum tosaragi da sir gamai makoi ningthijana mama mapaga wari amuk sanhangadabani makoi na lanjakibado mama mapanane makoi moong matawsi uraga amuk hena शी खिबने हेन फई हाइदुन खन्न नबगिदम फगनी सर सोइदन तौजगे सर अया बाबू पीबी रेडी सर मखो मखो से करिनो सर बोरा आमदा करिनो पुनसलगा हापचलगा करिनो करि तुरेन दगर करिनो नुंग अचौबा म यानसलगा दुम पुप लाउन थादरगा हातोखरसु याबा जानिदा अमदि हानदगी सो दुम सिजाखरबनिना ममा मपाना सु थदोक थिगदब मानदे सर मखोइगु मसिदि कोलेसन खरगदबनिदा सर गामै अखोइना हातपदि यादे सर अदुबदी हे खंगजाबा सर अदुबो सर मकोइना तौरिबा थबक्तुगे हाइरुरगदी हेक पेंजादबा हाइगदरे करि हाइगदबनो गंगदेदा सर गामै यारे चेटना लोनछिलगा थम फगनी सर लाकले लाकले इंस्पेक्टर तैयार 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 लाकले 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 इंस्पेक्टर तैयार 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 उठनबा Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai, tayai, tayai. Lakle, lakle. Inspector. Tayai, tayai, tayai. Hana Tarchari, Ngasi, Inspector Tayai, Lising a Mojama, Yankay Taruk Suba. EISE EINA HAATPANI, Mari Suba, Ruiba Tanko, Tabiri Basing. Nasagi Tanko, the Yobiri Basing from Tagachari Mio Satret Yankay Live Televi Basing. Thank you so much. Nasagi Toromasi, Hana Yipung Pondagi, I'm not think Takremasi, the Motasunga Pigani. Kui Tonga Tonga, but about Torom Sing, Hijabatare, Bangtok of a number of Morgana. Yangi, Toggle Dogs over the Tanglos to Tang, I be a second Motahani later at Tagachari. Terminator to Tagachari, God bless you, Natapirapa. Handy, Lysram, thank you so much, Handy. Nasi Mato Kanbala Piramado, you know, Loy of Howell, I mean, never funkidre. Haying, one over the Haying, okay. Adam Lucian Zaragi, now I am sour, but how down Lobiram, but the Motos Tagachari. Handy, thank you so much. Tabak na yamba hai batare nang daba pumna magse haying so ayu ngan badagi hai batare adana nong subidra gadi khoi wahong radio gi antenna se haying semja godoini adana sigum magi su leijaba hai batare adana magi mukchen tawada loi phawa punmina banang khidre du thagachari especially Henry Lystrom, thank you so much. Robita thagachari Joy Chandra, Lao Tabon Tagachari, Wari Fazina, Tapirapa, thank you so much. Character sing Simana, the Nabona, the Konjan, Hai Tarimea, Tonga Tonga, Konjan sing, Sajabani Tagachari,
Madam Ibeman Ningto Kong the Tagachari, Sigi Tanko Sarugabiba, Ima Manitomia Sam Tagachari, Pamela Chom Tagachari, Sabir Maibam Tagachari, Ima Manitombi Tagachari, Punsi Kongchat, Nungshiba Maru Punna, Jelio Watarido, oh. Mani Afava Tabak Todom, Nina Mamana, Kankalina, Wina Putoria Plando. The Masito will put the Wafam Siwan. So thank you so much, Tagachari. Toy Wahangbom Tagachari. Thank you. Matau Bite Tapire. Thank you so much. Toy Wahangbom. Robita Tagachari, what do you have for say nice Natapire? Tagachari. Nauksan Epram. Tagachari. Bimala Consham Tagachari. I comment Yamna Pazaro Conji, a city in Yadi, I cons backup guy when a sitting grizz. Waritrama to the Hobby Avenue, but Conjenja, don't tally, but Kodong Sadaba in a crowd, Tabak Waru, Gakari, I tell. What are we ready? Thank you so much, Chandra. Me will go in a Poklavadi, Migi Fataba, Togumsi, Tapiro. Yes. Bibi Lema Tagachari. Tangjamanjana Tagachari Yalok Sing Wari near Tapirakpa Manitomia Sam Tagachari, Lucia Som, Raskumar Romes Tagachari Thank you, Loina Punamak Tagachari. I comment Pavangam the Conjan Sivan in Ita. Thank you, Punamak Subsinjaragi. Ayeng ano buwari mapudo na laksage Oza khamba to jam Tagachari Thank you. Sandok Sariba Thorom 90.0 Wahong Radio da Thorom Silep Chage Duga Makata Rakuda Ice Com da Madi SKTV da Makata na Dumak Live Sandok Chage Makada Mak Continue Sandok Chage Duga Tagachari Hanana Kontog Jam Somokanta Wari di Maitari Yam Nunga and Tapire. I say in HAATPANI Han with the Dikitang Mayam Kariwa the Kalamado Haitare. Haying an over Wari Mana Kariwa have the young Minesi Duga Tagachari Madam Beno Deni Comram. Yes. Wow, secret Yada Bocon Haitare. Sini, I'm on those in Naris. Take a shumulate. Anyway, Punama Tagachari, I Makata Zeraroy, SKTV Damo, Unarasi, Tumbaya de Bamakay. Thank you so much. Afaba Yafabo Uminarasi. Kurumjari, Sanale Paf, Imakang Lepana, Yaifari, Yaifari.